ꯌꯦꯡꯂꯝꯕ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡꯗꯨ ꯃꯤꯀꯨꯞ ꯈꯔꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯗꯦ ꯃꯥꯅ ꯍꯥꯏꯍꯟꯈꯤꯗ꯭ꯔꯕ ꯋꯥꯍꯩꯗꯣ ꯇꯥꯅꯤꯡꯂꯛꯏ꯫ ꯑꯗꯨꯅ ꯀꯥꯗꯩ ꯐꯤꯡꯂꯞꯊꯣꯔꯛꯏ꯫ ꯏꯅꯥꯎꯕ ꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯃꯅꯥꯎꯕꯨ ꯀꯧꯏ꯫ "ꯏꯅꯥꯎꯕ, ꯏꯅꯥꯎꯕ, ꯂꯩꯇ꯭ꯔ ꯅꯪꯕꯣ?" "ꯑꯧ ꯌꯥꯝꯕꯨ." ꯀꯥ ꯃꯅꯨꯡꯗꯩ ꯈꯨꯝꯂꯒ ꯊꯣꯔꯛꯏ꯫ ꯃꯌꯥꯝꯕꯅ ꯂꯥꯡꯇꯛꯅꯅ ꯂꯦꯞꯂꯝꯕ ꯎꯕꯗ "ꯀꯩꯗꯧꯔꯒꯦ ꯌꯥꯝꯕꯣ?" ꯏꯆꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯗꯛ ꯍꯪꯖꯤꯟꯕꯁꯨ ꯉꯝꯗꯕꯅ ꯊꯩꯗꯣꯛꯂ ꯍꯪꯂꯛꯏ꯫ "ꯗꯌꯥꯜ ꯈꯣꯏꯗꯤ ꯏꯃꯥꯅ ꯀꯗꯧ ꯂꯩꯈ꯭ꯔꯕ?" "ꯀꯨꯝꯈ꯭ꯔꯕꯅꯤ, ꯅꯨꯡꯁꯤꯒꯤ ꯏꯆꯟꯒ ꯊꯤꯜꯂꯨꯅꯦꯅ ꯍꯥꯏꯅꯈꯤꯕꯅꯤ." "ꯏꯃꯥꯁꯨ ꯌꯥꯎꯅꯤ ꯍꯥꯏꯕ꯭ꯔꯣ?" "ꯍꯥꯏꯗꯦ, ꯇꯥꯃꯣ ꯗꯌꯥꯜꯅ ꯊꯤꯟꯗꯧꯕ." "ꯑꯣ." ꯃꯅꯥꯎꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯥꯏ ꯂꯩꯔꯒ ꯆꯦꯟꯆꯠ ꯏꯅꯥꯎꯕꯁꯨ ꯑꯃꯨꯛ ꯀꯥꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯁꯅꯥꯊꯣꯏꯅ "ꯀꯩ ꯍꯥꯏꯔꯤꯅꯣ?" "ꯏꯆꯟ ꯎꯅꯤꯡꯕꯩ ꯇꯧꯁꯤꯟꯅꯔꯒ ꯇꯥꯃꯣꯒ ꯏꯃꯥꯒ ꯍꯪꯖꯤꯟꯅꯔꯤꯕ ꯈꯪꯉꯣꯏ ꯀꯥꯏꯅ ꯇꯧꯔꯤꯅꯤ." "ꯏꯀꯥꯏ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯌꯦ, ꯅꯪꯁꯨ ꯄꯪꯉꯥꯏ ꯍꯥꯏꯅꯣ. ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯑꯉꯥꯡꯁꯨ ꯅꯠꯇꯦ, ꯏꯀꯥꯏꯔꯝꯒꯅꯤꯌꯦ. ꯑꯩꯈꯣꯏꯅꯗꯤ ꯄꯪꯁꯥꯎꯁꯨ ꯁꯥꯎꯔꯦ." "ꯍꯣꯏ, ꯏꯀꯥꯏꯔꯁꯨꯅꯦ ꯍꯦꯛ ꯌꯦꯡꯅꯤꯡꯗꯕ." ꯃꯤꯠ ꯎꯏꯁꯤꯟꯈꯤ꯫ ꯁꯅꯥꯊꯣꯏꯅ ꯃꯤꯠ ꯎꯏꯁꯤꯟꯈꯤꯕꯗ ꯏꯅꯥꯎꯕꯅ "ꯇꯨꯝꯗꯣꯏꯔ ꯑꯃꯨꯛ? ꯃꯊꯟꯇ ꯎꯏꯕꯁꯤꯕꯨ ꯑꯩꯅꯔꯣ? ꯂꯥꯡꯉꯛꯀꯅꯣ." "ꯍꯥ ꯅꯣꯡꯗꯝꯕ, ꯑꯉꯥꯡ ꯀꯨꯏꯅ ꯌꯥꯎꯔꯝꯗ꯭ꯔꯤꯗꯣ ꯐꯩꯗ. ꯔꯣꯃꯥꯟꯁꯀ ꯄꯨꯡꯆꯥꯏ. ꯑꯉꯥꯡ ꯌꯥꯎꯔꯛꯑꯒꯅꯦ ꯍꯦꯟꯗꯧꯔꯤꯅꯤ ꯏꯕꯥꯅꯤ ꯂꯥꯞꯊꯣꯛꯅꯕ." ꯁꯅꯥꯊꯣꯏꯅ ꯏꯅꯥꯎꯕꯗ ꯃꯣꯟꯅ ꯊꯣꯝꯃꯛꯏ꯫ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯔꯣꯃꯥꯟꯁꯇ ꯈꯜꯂ ꯂꯩꯕ꯭ꯔꯥ ꯅꯪ? ꯍꯦꯛ ꯄꯟꯗ ꯄꯜꯂꯛꯎ, ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯩꯅ ꯅꯪ." "ꯍꯣ, ꯄꯟꯗ ꯄꯟꯈ꯭ꯔꯔꯣꯏ. ꯅꯪꯅ ꯑꯩꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯕꯅꯤ." "ꯅꯨꯡꯁꯤꯗꯦ, ꯀꯩꯗꯧ ꯅꯨꯡꯁꯤꯗꯣꯏꯕ?" "ꯐꯔꯦ ꯐꯔꯦ, ꯅꯨꯡꯁꯤꯕꯤꯔꯅꯨ." "ꯅꯨꯡꯁꯤꯔꯣꯏ." ꯑꯣꯏꯅꯔꯤꯕ꯭ꯔꯥ ꯈꯠꯅꯔꯤꯕ꯭ꯔꯥ ꯑꯗꯨꯝ ꯇꯧꯔꯕꯅꯤ ꯑꯅꯤꯁꯦ, ꯃꯍꯧꯁꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯁꯥꯎꯅꯕꯁꯨ ꯅꯠꯇꯦ, ꯉꯥꯏꯍꯥꯛꯀꯤ ꯃꯆꯤꯟꯒꯤ ꯋꯥꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯌꯥꯝ ꯐꯤꯡꯅ ꯀꯨꯝꯊꯔꯛꯄꯗ ꯗꯌꯥꯜꯒ ꯊꯣꯛ ꯃꯥꯌꯣꯛꯅꯔꯦ ꯏꯉꯛ-ꯉꯛꯅ꯫ ꯗꯌꯥꯜꯅ "ꯀꯩꯗꯧꯔꯦ? ꯀꯥꯏ ꯆꯠꯇꯣꯏꯅꯣ?" ꯀꯩꯁꯨ ꯆꯠꯂꯣꯏ." ꯅꯨꯡꯁꯤꯒꯤ ꯏꯆꯟꯒ ꯊꯣꯔꯛꯂꯤꯗꯣ ꯎꯔꯛꯏ꯫ ꯑꯅꯤꯗꯨ ꯆꯟꯊꯣꯏꯒꯤ ꯅꯥꯛꯇ ꯆꯪꯂꯨꯕ ꯑꯣꯏꯒꯅꯤ ꯑꯗꯨꯝ ꯈꯪꯉꯤ꯫ ꯗꯌꯥꯜꯕꯨ ꯊꯩꯗꯣꯛꯂꯝꯂꯒ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯅꯥꯛꯇ ꯆꯠꯈꯤ꯫ ꯗꯌꯥꯜꯒꯤ ꯃꯤꯠ ꯑꯅꯤꯗꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯅꯥꯛꯇ ꯂꯦꯞꯂꯒ ꯏꯆꯟꯕꯨ ꯌꯦꯡꯂꯒ ꯍꯪꯉꯤ꯫ "ꯅꯪꯅ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ." ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯨꯡꯁꯤꯗꯨ ꯏꯆꯟꯗ ꯌꯦꯡꯂꯤ꯫ "ꯍꯥꯏꯅꯤꯡꯗ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯍꯥꯏꯁꯨ ꯍꯥꯏꯔꯔꯣꯏ." ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯒꯠꯂ ꯆꯠꯀꯦ ꯇꯧꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯐꯠ ꯊꯠꯆꯤꯜꯂꯤ꯫ "ꯍꯥꯏꯔꯛꯑꯣ, ꯍꯥꯏꯔꯝꯗꯕ ꯌꯥꯔꯣꯏ." ꯏꯆꯟꯗꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯃꯤꯠꯌꯦꯡꯅ ꯍꯪꯒꯠꯅ ꯌꯦꯡꯂꯤ꯫ ꯗꯌꯥꯜꯒ ꯅꯨꯡꯁꯤꯒ ꯂꯩꯔꯕꯁꯨ ꯀꯩꯁꯨ ꯊꯧꯁꯥꯔꯨꯗꯦ꯫ ꯃꯈꯣꯏꯅꯤ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯈꯟꯊꯔꯨꯗ꯭ꯔꯦ꯫ ꯁꯥꯎꯔꯦ, ꯑꯇꯥꯛ ꯑꯐꯣꯡꯅꯔꯦ꯫ ꯃꯥꯏꯊꯣꯡꯗ ꯈꯛꯇ ꯅꯠꯇ ꯃꯇꯧꯅꯁꯨ ꯎꯠꯂꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯊꯩꯗꯣꯛꯂꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯛꯈꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤ ꯃꯥꯅ ꯏꯆꯟꯕꯨ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄꯗ ꯑꯁꯨꯝꯅ ꯁꯥꯎꯕ ꯃꯤꯀꯨꯞ ꯎꯈꯤꯗ꯭ꯔꯤ꯫ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯂꯤ꯫ ꯊꯥꯖꯗꯦ ꯑꯁꯨꯝꯅ ꯁꯥꯎꯕ ꯍꯩꯔꯝꯒꯅꯤ꯫ ꯅꯨꯡꯁꯤꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯊꯣꯛꯈ꯭ꯔꯦ ꯏꯆꯟꯒꯤ ꯇꯨꯡ ꯏꯜꯂꯒ꯫ ꯊꯣꯔꯛꯏ꯫ ꯅꯣꯡꯗꯥꯏꯒ ꯗꯌꯥꯜꯒꯁꯨ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯇꯥꯔꯝꯂꯤ ꯀꯣꯛꯂꯝꯗ꯭ꯔꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯤ꯫ ꯗꯌꯥꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯈꯛ ꯇꯥꯍꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯀꯔꯝ ꯀꯥꯟꯗ ꯈꯠꯅꯕ ꯑꯃꯨꯛ ꯍꯧꯔꯨꯔꯦ? ꯁꯥꯊꯤꯅ ꯁꯥꯎꯔꯦ ꯏꯆꯟꯁꯦ꯫ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ? ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯑꯣꯛꯇꯕ ꯊꯕꯛ ꯇꯧꯒꯦ ꯇꯧꯔꯨꯔꯒꯦ?" ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯗꯌꯥꯜꯗ "ꯅꯪ" ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯛꯏ꯫ ꯀꯨꯁꯨꯝꯁꯨ ꯃꯥꯡꯈꯣꯜꯗ ꯂꯩꯔꯝꯃꯤ꯫ ꯈꯪꯉꯤ ꯏꯆꯟꯒ ꯃꯥꯁꯥ ꯃꯆꯥꯒ ꯁꯥꯎꯅꯔꯝꯂꯅꯤ ꯍꯥꯏꯕ꯫ ꯃꯆꯥꯅ ꯈꯠꯅꯕ ꯍꯧꯕ ꯅꯠꯇꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅꯗꯤ ꯈꯛ ꯍꯧꯔꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯀꯨꯁꯨꯝꯅ "ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯌꯥꯎꯔꯨꯈꯤꯅꯨ. ꯌꯧꯔꯛꯄꯒ ꯃꯄꯥꯜ ꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ. ꯗꯌꯥꯜ, ꯅꯪꯅ ꯌꯨꯝ ꯐꯥꯎꯕ ꯈꯔ ꯊꯤꯟꯕꯤꯔꯝꯃꯨꯀꯣ." "ꯍꯣꯏ ꯃꯥꯁꯤ." ꯅꯨꯡꯁꯤꯒꯤ ꯏꯆꯟꯕꯨ ꯌꯦꯡꯂꯒ ꯀꯨꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯁꯤ ꯂꯩꯍꯧꯔꯒꯦꯀꯣ." ꯅꯨꯡꯁꯤꯒꯤ ꯏꯆꯟꯒ ꯀꯨꯁꯨꯝꯕꯨ ꯌꯦꯡꯂꯒ ꯅꯣꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯇꯧꯗ ꯗꯌꯥꯜꯗ ꯍꯥꯏꯒ ꯌꯥꯎꯅ ꯃꯈꯦꯜ ꯂꯥꯡꯂꯛꯏ꯫ "ꯂꯥꯍꯣꯏ ꯏꯆꯟ ꯑꯅꯤ, ꯅꯕꯨꯡꯅ ꯊꯤꯜꯂꯒꯦ. ꯀꯅꯥꯅ ꯈꯪꯕꯅꯣ, ꯈꯔ ꯂꯩꯔꯗꯤ ꯌꯨꯝ ꯄꯥꯟꯅꯈ꯭ꯔꯅꯤ. ꯑꯗꯩꯗꯤ ꯅꯪ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯕ ꯐꯥꯎꯕ ꯈꯝꯍꯟꯈꯤꯕ. ꯆꯥꯛꯅ ꯆꯥꯛꯅ ꯂꯩꯅꯥ ꯄꯛꯄꯗꯧꯅ ꯌꯦꯡꯍꯧꯕ ꯃꯤꯁꯨ ꯌꯥꯎꯗꯣꯏꯅꯤꯗ." ꯅꯣꯡꯗꯥꯏꯔꯦꯝꯕꯗꯅꯤ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯕ ꯂꯣꯏꯅ ꯏꯈꯪ ꯈꯪꯅꯩ꯫ ꯅꯣꯛꯏ ꯀꯨꯁꯨꯝ ꯑꯗꯨꯝ꯫ ꯗꯌꯥꯜꯗꯣ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯦ꯫ ꯏꯆꯟꯒ ꯅꯨꯡꯁꯤꯒꯁꯨ ꯀꯥꯈꯠꯂꯒ ꯇꯣꯡꯈ꯭ꯔꯦ꯫ ꯒꯦꯠ ꯊꯤꯡꯕꯗꯣ ꯎꯕꯗ ꯗꯌꯥꯜꯅ ꯍꯣꯟ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯏ꯫ ꯀꯨꯁꯨꯝꯅ "ꯏꯍꯦ, ꯒꯦꯠꯁꯨ ꯊꯤꯡꯉꯤꯅꯦꯍꯦ." ꯍꯥꯡꯕ ꯆꯠꯀꯦ ꯇꯧꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯃꯥꯕꯨ ꯈꯥꯝꯃꯤ꯫ "ꯑꯩ ꯍꯥꯡꯉꯒꯦ ꯏꯃꯥ." ꯆꯠꯂꯒ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯏ꯫ ꯗꯌꯥꯜ ꯅꯣꯛꯏ ꯑꯅꯤꯗꯨꯒꯤ ꯁꯥꯒꯠꯅꯔꯤꯕ ꯏꯔꯥꯡꯗꯨꯗ꯫ ꯊꯑꯣꯏꯅ ꯆꯥꯛꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯒꯥꯔꯤ ꯇꯞꯅ ꯊꯧꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯂꯦꯞꯂꯤꯕꯗꯨꯒꯤ ꯃꯄꯥꯗ ꯈꯥꯝꯂꯒ ꯂꯛꯅꯔꯛꯏ꯫ "ꯄꯛꯆꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯃꯔꯨꯞꯁꯦ. ꯑꯗꯨꯃꯥꯏꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯦꯞꯂꯒ ꯂꯨꯍꯣꯡꯕ ꯌꯦꯡꯅꯤꯡꯕ꯭ꯔꯣ? ꯄꯛꯆꯅꯤ ꯐꯩꯖꯣꯝ ꯄꯨꯝꯌꯥꯗꯣ." ꯗꯌꯥꯜꯅ ꯂꯛꯅꯔꯕꯁꯨ ꯃꯗꯨꯗ ꯊꯑꯣꯏꯅ ꯇꯥꯁꯜꯂꯨꯗꯦ꯫ ꯃꯉꯣꯟꯗ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯅꯗ ꯇꯣꯡꯂꯤꯕ ꯏꯆꯟꯕꯨꯅꯤ ꯌꯦꯡꯂꯤꯕ꯫
Tayalsu karan tare tasing-tasingna magi marupna ichanbu pini yingsanaba toksinaduna ngangsinaraga tapna lanthoi geto. Get langthoktuna chatkhribasu makhoina chatkhiba maikeibu mitkupta yinglaga lephawi nongdairembado. Ngasi magi thamoida nahan makhai amungta khankidaba wakhal ama khalai. Ichana mabu sauningba matau laga yinglamba miting utlamba matauduna mahaki pukning wakhalai tapam khanganda thambiramle. Mangonda phawriba asigumna asukuibase Mana thiba wahai asawa miting yingna laklibani. Nupi mahaksa nungai pham khanglamoidra haiba wahang matom thangnarakle. Wahangduda iroinana mabu sauna chatkhiba nupi mahaki maike yinglaga lephore. Makhoi anigi thamoigi lanphamsu lanpham amani. Mahak thoraklabada company gi mathakta thamlamba athingbasu laukthokhrabada amuk hanna company asibu hinglatnabo anabada minmai pangba sangdaba haibadu thokle. Amada mungchen amaktamu chat ngakta lekhai taba sangjadre nongdairembado selgi ahobani chawna leiriba makhoigum mamina putharakpadi macha masuda nattabana menkhatnabo anabada awaba haibaduni adubu limbana phegak phaina sulepana ka thoina matha saba thabakte ohende semjin sajinba sinmi thibagi interview lawba mi khandong khajin tawbada suwari masado Mara leiba phattaba thabak toriba mani yauna yaifaba madi thoyenbasu saphakadaba mafamda lotuna thuptuna leiri kari karamba ronba thawongbu leibano mara leiri khanglabasu makhoibu phagatpa lokhatpa tawdri hawjik phawba nongmagi nimitni interview ama haidokpa loirakpada kusumna tayalbu kokthoklaga thabak amagi puduna lai mama machatani laklibado kanasu yawhande nongdairembada su takthoklamde sizana thingbadagi nungthilni matamdo tayalna Imasia, kadomnano. Parigi da chalo. Wama khatano da tayal parigi yumtamna mamabu puraga lai. Nungtil nungsa sabagi, ayin biga malemga mane mamawda hangchit langami. Numidangi yan sangdo putoktuna semlambani. Gari thawzalakpada mane mamawda hongnaraga gari da miting thamlay. Siza kusum kumtharakpa ubada phamlambada ayin bi hawgali. Ichemsi kadomnay no tawrakli sibo onthokna thaza kidreda. Kusum yaton puthok noglei aying bina hanglibada khumaktre machado ansilaga hairi sida yawriba pojaise amta pair utayal tayal sumang leithokla yengi uri achoba khaw ani pik thanna gari maningi sit mathakta leiribado kaino sibu imase hangdana leirano puda pusilo inliba phido semna kusum siza mangkhol yore makhongda tongleba khongum lokthokla kakhale aying bina hangkiba wahangdugi pakhum pirei Lagi khalakpane mangani tarani suraba hekta pharak tariba tawrise thabak mayam sinane maron nansilakpada haidorakpa ngamna leirore adubu ngasidine numit su phai limna mahan yadrena chela abani loina hodoklamlaga phidasida phamsi chemsi kusum ikoi koidaba maongda hairei phidase phak oina phamge mahung manaba manemna hainaruba tawde malemdo imungdagi phok lakthoklaga thare Phaktuda kusum pamthai maithong makan lami tayal su khaw ama han thangzalai imase kai no lumme animak thangam debo kadai sida thamo lumbani kari no panghap ta sulaklaba imasina tayal na khaw amadu so laurure kusum gi nak da khawjang mabuk thanba ni do thamli mani mamawni an sang semlam magi loisin jibada malim na loisin gi honabada kusum na khami bema loisiluranu adum thamu kari su kaide Aina satkragane nanem na mawa khanabu oina yansang semba loisinno ai yam harawna laklibani pungani ngali kusumgi maithong pankhalakpa tha zamana tarang thokpaga chapmani parina tangbadagi khanglaba mane mamawdi chingna wa phamama irei leibagum tawi adubu tayal kaisu khangjadabane ingawri aing mina mamawda bema cha semo nanim sigi cha amamam thaklagane wari nung aina sadoksi tangna lakthokdana lakpani Kusum sulon ganu tha oi haide aing bigi wada yausili semo ahawa sa thaklagane sabani hena wari mapung phani tayal nang su phammani leplamba tayal su ligi moram leibadu lamlaga makhol machi du da phamthai malem su chalon macangki kusum na aing bingeng laga pari di a thapang mapham da lehobo uine nasa nupi di leitabro aing mina thabak amuk sat pa hore ichemsi thokiba thaudok tuga aidi chatlaningdraba as matha saida aidi
ꯃꯕꯨꯡꯅ ꯀꯩꯁꯨ ꯍꯥꯏꯗꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗ꯭ꯔꯦ ꯂꯩꯁꯥꯔꯤꯉꯩ ꯇꯧꯖꯁꯅꯨ ꯑꯄꯥꯝꯕꯈꯩ ꯊꯤꯟꯒꯨꯝꯁꯤ ꯍꯥꯏꯗꯅꯅꯦ ꯖꯦꯝꯁꯦ ꯃꯧ ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯃꯇꯥꯡꯅ ꯃꯇꯝꯅ ꯆꯥꯅꯕ ꯁꯤꯟꯐꯝ ꯌꯦꯡꯖꯈꯤꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯃꯕꯨꯡꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯤꯗꯅ ꯇꯝꯍꯟꯗꯧꯅꯤ ꯇꯧꯍꯟꯗꯧꯅꯤ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯂꯩꯔꯤꯉꯩꯒ ꯃꯧ ꯑꯣꯏꯔꯒꯅꯦ ꯃꯥꯟꯅꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤꯗꯣ ꯅꯪ ꯑꯩꯁꯨ ꯃꯧ ꯑꯣꯏꯔ ꯑꯗꯨꯝ ꯈꯪꯂꯤꯁꯤꯅꯤ ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇꯅꯤꯗꯣ ꯑꯩꯈꯣꯏꯅ ꯍꯣꯡꯂꯣꯏꯒꯦ ꯍꯥꯏꯕꯁꯨꯅꯦ ꯌꯥꯕ ꯅꯠꯇꯦꯗꯣ ꯃꯇꯣꯝꯇ ꯍꯣꯡꯖꯔꯛꯑꯦ ꯑꯗꯨꯝ ꯃꯥꯂꯦꯝꯅ ꯆꯥ ꯄꯨꯊꯣꯔꯛꯂꯒ ꯊꯝꯂꯕꯗ ꯀꯨꯁꯨꯝ ꯌꯥꯝ ꯄꯥꯝꯖꯅ ꯆꯥꯗꯣ ꯊꯛꯏ ꯃꯥꯗ ꯅꯠꯇꯦ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯛꯏ ꯅꯨꯄꯤ ꯋꯥ ꯑꯣꯏꯕꯅꯔ ꯇꯌꯥꯜ ꯌꯥꯎꯁꯜꯂꯛꯇꯦ ꯇꯥꯕꯗꯃꯛ ꯇꯥꯔꯤ ꯂꯦꯝꯈ꯭ꯔꯦ ꯃꯤꯀꯨꯞꯁꯤꯗ ꯂꯦꯝꯕ ꯅꯠꯇꯦ ꯂꯦꯝꯁꯤꯟꯅꯕꯅꯤ ꯀꯨꯁꯨꯝꯅ ꯆꯥꯁꯨ ꯍꯥꯎꯔꯕꯅꯤꯅ ꯑꯩꯅ ꯂꯥꯛꯄꯩ ꯃꯔꯝ ꯍꯥꯏꯔꯒꯦꯀꯣ ꯇꯥꯅꯤꯡꯂꯕꯅꯤ ꯖꯦꯝꯁꯤ ꯀꯨꯁꯨꯝ ꯅꯣꯛꯂꯒ ꯁꯨꯛꯂꯥꯛ ꯂꯥꯛꯇꯕ ꯃꯤ ꯑꯃꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯂꯕꯗꯤ ꯀꯥꯟꯅꯕ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯣ ꯆꯨꯝꯗꯣꯔꯤꯕꯅꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯁꯨꯝꯅ ꯅꯈꯣꯏꯒꯤ ꯃꯥꯡꯈꯣꯜꯗ ꯐꯝꯂꯒꯅꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯛꯀꯅꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯃꯐꯝꯁꯤꯗ ꯂꯩꯕꯒꯤ ꯄꯣꯠꯁꯛꯇꯣ ꯐꯪꯅꯕ ꯇꯧꯁꯤꯟꯅꯗꯨꯅ ꯐꯝꯅꯔꯤ ꯋꯥꯔꯤꯁꯨ ꯁꯥꯔꯔꯦ ꯃꯃꯥꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕ ꯇꯌꯥꯜ ꯆꯤꯡꯅꯕ ꯈꯔ ꯍꯧꯔꯛꯂꯦ ꯃꯅꯦꯝ ꯃꯃꯧꯗꯁꯨ ꯀꯨꯁꯨꯝꯒꯤ ꯋꯥꯗꯣ ꯍꯛꯆꯤꯟꯅ ꯇꯥꯔꯤ ꯀꯨꯁꯨꯝꯅ ꯌꯥꯝ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯔꯔꯣꯏ ꯀꯣꯏꯊꯣꯛꯂꯨꯕꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯋꯥꯈ꯭ꯔꯕꯅꯤ ꯑꯌꯤꯡꯕꯤ ꯅꯪꯒꯤ ꯅꯆꯥ ꯅꯤꯉꯣꯜ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯕꯨꯡ ꯃꯅꯝꯃꯅ ꯂꯨꯅ ꯆꯥꯅ ꯊꯝꯖꯔꯤꯕ ꯏꯆꯟꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯃꯃꯥꯁꯤꯒꯤ ꯋꯥꯐꯝꯗ ꯇꯌꯥꯜ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯔꯛꯂꯦ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯔꯦꯡ ꯆꯠꯂꯦ ꯍꯥꯏꯕꯃꯛ ꯌꯥꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯥꯡꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯎꯔꯥꯎ ꯊꯧꯔꯥꯡꯅꯤꯡꯕ ꯄꯣꯛꯂꯦ ꯑꯗꯨꯕꯨ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯄꯨꯝꯕꯗꯣ ꯐꯥꯖꯤꯜꯂꯒ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯂꯒ ꯋꯥꯔꯤ ꯃꯈꯥ ꯇꯥꯕ ꯉꯥꯏꯔꯤ ꯀꯨꯁꯨꯝꯅ ꯑꯌꯤꯡꯕꯤ ꯑꯗꯨꯗꯥ ꯊꯤꯕꯒ ꯌꯥꯗ꯭ꯔꯦꯀꯣ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯍꯥꯏꯔꯁꯨꯅꯦ ꯏꯆꯦꯝꯁꯤ ꯀꯔꯤꯝꯇ ꯍꯦꯛ ꯁꯥꯎꯔꯣꯏ ꯑꯗꯨꯕꯨ ꯅꯁꯥ ꯄꯤꯗꯕꯗꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦꯀꯣ ꯉꯁꯤ ꯌꯥꯗ꯭ꯔꯕꯁꯨ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯌꯥꯗ꯭ꯔꯕꯁꯨ ꯃꯊꯪꯗ ꯑꯗꯨꯝ ꯃꯥꯟꯅꯔꯛꯀꯅꯤ ꯄꯤꯗ꯭ꯔꯤꯕ ꯃꯈꯩꯅꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯜꯂꯒ ꯅꯤꯖꯔꯗꯧꯅꯤ ꯏꯆꯥꯅꯁꯨ ꯅꯨꯡꯁꯤꯖꯕ ꯑꯩꯅꯁꯨ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯖꯕ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯏꯃꯧ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗꯅꯦ ꯅꯆꯦꯝꯁꯤꯗꯤꯅꯦ ꯊꯃꯣꯏ ꯂꯥꯏꯃꯟ ꯍꯧꯗꯨꯅ ꯑꯅꯥꯕ ꯑꯣꯏꯈꯤꯕꯅꯤꯗꯣ ꯄꯥꯝꯖꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯏꯃꯥꯡꯗ ꯂꯩꯅ ꯍꯨꯟꯗꯣꯛꯂꯝꯂꯒꯅꯦ ꯆꯠꯂꯗ꯭ꯔꯥ ꯈꯟꯕꯗ ꯑꯁ ꯅꯆꯦꯝꯁꯤꯅ ꯎꯡꯈꯠꯈꯤꯕ ꯃꯊꯥꯁꯤꯗꯤꯀꯣ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯈ꯭ꯔꯕꯁꯨ ꯋꯥꯔꯣꯏ ꯄꯣꯠ ꯀꯥꯏꯈꯤꯕꯗꯣ ꯑꯩꯗꯤ ꯀꯣꯛꯊꯛꯇꯒꯤ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯥꯡꯗꯈꯤꯕꯃꯨꯛ ꯋꯥꯏ ꯁꯪꯈꯤꯕꯅꯤꯗꯣ ꯑꯌꯤꯡꯕꯤ ꯄꯤꯗ ꯂꯥꯛꯇꯦ ꯇꯧꯅꯨꯀꯣ ꯑꯩꯗꯤꯅꯦ ꯍꯦꯛꯇ ꯈꯨꯔꯨꯝꯂꯒꯦꯅ ꯂꯥꯛꯂꯕꯅꯤ ꯁꯦ ꯈꯥꯎ ꯑꯅꯤꯁꯦ ꯁꯤꯗ ꯄꯨꯔꯛꯐꯝ ꯊꯣꯛꯄ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯋꯥ ꯂꯥꯎꯕꯁꯨ ꯄꯥꯝꯗꯕ ꯏꯗꯣꯝꯇ ꯏꯆꯥ ꯇꯌꯥꯜ ꯄꯨꯔꯒ ꯆꯦꯜꯂꯛꯂꯤꯕꯅꯤ ꯃꯤ 3 ꯁꯨꯅꯒ ꯂꯥꯛꯇ꯭ꯔꯕꯅꯤꯀꯣ ꯃꯁꯤꯒꯤꯗꯤ ꯋꯥꯔꯧꯅꯨ ꯍꯧꯅ ꯈꯪꯗꯦꯁꯨ ꯍꯥꯏꯒꯅꯨ ꯏꯁꯥꯅ ꯄꯥꯝꯖꯕ ꯏꯃꯧꯗꯤ ꯏꯁꯥꯅ ꯍꯥꯏꯔꯨꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯜꯂꯒ ꯆꯦꯜꯂꯛꯂꯤꯕ ꯑꯩ ꯍꯦꯛꯇ ꯈꯨꯔꯨꯝꯂꯒꯦꯗꯣ ꯈꯨꯠ ꯑꯅꯤ ꯂꯩꯃꯥꯏꯗ ꯅꯝꯂꯒ ꯃꯀꯣꯛ ꯅꯣꯟꯊꯔ ꯈꯨꯔꯨꯝꯂꯦ ꯀꯨꯁꯨꯝꯗꯣ ꯑꯌꯤꯡꯕꯤꯁꯨ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯀꯨꯁꯨꯝꯒꯤ ꯃꯇꯧꯗ ꯄꯦꯜꯂꯗꯨꯅ ꯍꯥꯏꯖꯔꯛꯏ ꯏꯆꯦꯝꯁꯤꯅ ꯍꯥꯏꯔꯒꯕꯨ ꯅꯅꯥꯎꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯒꯦ ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯇꯝꯃꯤ ꯏꯃꯥ ꯏꯅꯦꯁꯤꯅ ꯑꯩꯈꯣꯏ ꯕꯦꯝꯃꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯏꯅ ꯏꯃꯥꯒꯤ ꯅꯥꯛꯇꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯍꯧꯏꯗꯅ ꯑꯗꯣ ꯏꯆꯦꯝꯁꯦ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯍꯪꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤꯕ ꯅꯅꯥꯎꯅ ꯁꯨꯝ ꯍꯪꯂꯨꯔꯅꯨ ꯅꯝꯐꯨ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤꯗꯤ ꯅꯆꯥꯅꯨꯄꯤ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦꯀꯣ ꯌꯥꯗ꯭ꯔꯦꯗꯅ ꯑꯩꯅ ꯉꯝꯅꯕ ꯉꯥꯡꯅꯒꯗꯧꯔꯤꯕ ꯅꯣꯏꯅ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯏꯁꯥꯗ ꯏꯟꯁꯤꯜꯂ ꯐꯍꯟꯗꯧꯔꯤꯕꯅꯤ ꯂꯥꯛꯇꯅꯅꯦ ꯐꯣꯏꯗꯅ ꯍꯦꯛꯇ ꯃꯨꯜꯂꯗꯧꯅꯤ ꯄꯨꯡꯄꯦꯟ ꯄꯦꯜꯂꯤ ꯀꯨꯁꯨꯝꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯃꯇꯧ ꯑꯌꯤꯡꯕꯤ ꯃꯥꯂꯦꯝ ꯅꯣꯛꯄꯗ ꯃꯇꯥꯔꯦ ꯇꯌꯥꯜꯗꯤ ꯍꯔꯥꯎꯕ ꯈꯥꯡꯖꯤꯟꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯁꯥꯗꯣ ꯋꯥꯔꯤꯗ ꯌꯥꯎꯁꯤꯟꯕ ꯌꯥꯗꯕꯅ ꯃꯆꯤꯟ ꯃꯔꯩ ꯐꯥꯖꯤꯟꯕꯁꯨ ꯋꯥꯔꯦ ꯑꯌꯤꯡꯕꯤꯅꯁꯨ ꯃꯆꯥꯕꯨ ꯀꯨꯁꯨꯝꯒꯤ ꯃꯃꯧ ꯑꯣꯏꯅ ꯂꯩꯍꯟꯅꯤꯡꯉꯤ ꯋꯥꯅ ꯍꯧꯔꯛꯄ ꯃꯈꯣꯏꯅꯤ ꯑꯆꯥ ꯑꯔꯨꯝ ꯑꯊꯣꯏꯍꯦꯟ ꯄꯥꯝꯂꯨꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯃꯅꯦꯝ ꯑꯣꯏꯒꯗꯧꯔꯤꯕꯤ ꯀꯨꯁꯨꯝꯅ ꯄꯥꯝꯖꯔꯝꯕ ꯑꯃꯁꯨ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯤ ꯃꯁꯤꯒꯤ ꯏꯔꯣꯏꯅꯅ ꯃꯆꯥꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯒꯗꯕ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯅꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯖꯩ ꯈꯪꯂꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯃꯐꯝꯗ ꯃꯆꯥ ꯅꯤꯉꯣꯜ ꯂꯩꯈꯤꯕ ꯄꯥꯝꯂꯣꯏꯗꯕ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯉꯥꯎꯔꯕꯁꯨ ꯉꯥꯎꯅ ꯃꯄꯨꯔꯣꯏꯕ ꯁꯅꯥꯍꯜ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯄꯥꯒꯤ ꯑꯌꯥꯕ ꯂꯧꯔꯛꯈꯤꯒꯦ ꯈꯨꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯑꯍꯜ ꯑꯣꯏꯅ ꯃꯥꯅ ꯂꯩꯔꯕꯗ ꯍꯔꯥꯎ ꯀꯨꯁꯨꯝꯒꯤ ꯋꯥꯐꯝ ꯌꯥꯊꯣꯔꯛꯂꯦ ꯌꯥꯊꯣꯛꯇ꯭ꯔꯤꯉꯩ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯃꯧꯕꯨꯁꯨ ꯌꯦꯡꯂꯒ ꯌꯥꯅꯤꯡꯕꯒꯤ ꯃꯃꯤ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯈꯤꯕꯅꯤ
ꯃꯃꯧꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯤꯡꯕꯒꯤ ꯃꯃꯤ ꯎꯕꯗ ꯌꯥꯊꯣꯔꯛꯈꯤꯕꯅꯤ꯫ ꯑꯏꯪꯕ ꯏꯐ ꯐꯗꯣꯛꯅ "ꯏꯆꯦꯝꯁꯤ ꯅꯅꯥꯎ ꯌꯥꯖꯔꯦ, ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯃ ꯏꯆꯤꯟ ꯏꯅꯥꯎ ꯌꯦꯡꯉꯨꯔꯁꯤ ꯑꯗꯨꯒ ꯊꯕꯛ ꯄꯥꯡꯂꯁꯤ." ꯀꯨꯁꯨꯝ ꯋꯥꯏ ꯁꯪꯅ ꯅꯤꯡꯕ ꯊꯨꯡꯕꯒꯤ ꯑꯁꯥꯡꯕ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯔꯛꯏ ꯑꯗꯨꯒ "ꯏꯃꯥ ꯏꯕꯦꯝꯃ ꯋꯥ ꯍꯦꯛ ꯁꯪꯉꯤ, ꯄꯟꯊꯕ ꯀꯥꯟꯅꯗꯦꯀꯣ, ꯑꯩ ꯄꯥꯔꯤꯗ ꯄꯥꯎ ꯐꯥꯎꯔꯛꯀꯦ, ꯊꯥ 4-5 ꯍꯣꯡꯅꯕ ꯇꯧꯗꯧꯅꯤ, ꯀꯨꯏꯅ ꯉꯥꯏꯕꯒ ꯉꯝꯃꯔꯣꯏ, ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯅꯨꯗꯧꯔꯦ, ꯃꯆꯥ ꯃꯁꯨ ꯁꯦꯝꯕ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯗꯣ, ꯑꯗꯨꯅꯅꯦ ꯄꯟꯊꯕꯗꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦꯀꯣ." ꯃꯥꯂꯦꯝꯅ "ꯍꯣꯡꯂꯁꯤ ꯏꯅꯦꯝꯁꯤ, ꯌꯥꯅꯤꯗ, ꯑꯩꯈꯣꯏ ꯕꯦꯝꯃꯁꯨ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯂꯩ, ꯑꯩꯅ ꯉꯝꯅꯕ ꯊꯦꯝꯂꯗꯧꯅꯤ." ꯉꯁꯥꯏ ꯃꯈꯩ ꯃꯆꯤꯟ ꯃꯔꯩ ꯐꯥꯖꯤꯟꯕꯗ ꯋꯥꯔꯕ ꯇꯌꯥꯜ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯛ ꯍꯥꯏꯗꯣꯔꯛꯏ꯫ "ꯀꯔꯤꯒꯤ ꯑꯉꯥꯡꯅꯣ, ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯁꯤꯗꯤ, ꯃꯥꯅ ꯂꯩꯁꯥꯔ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯁꯥ ꯌꯥꯗꯣꯏꯅꯣꯗ, ꯆꯍꯤ 3-4 ꯃꯉꯥꯏꯔꯦ, ꯌꯥꯔꯦ ꯍꯣꯡꯗꯣꯛꯑꯁꯤ, ꯑꯩꯈꯣꯏ ꯍꯅꯨꯕꯗꯨ ꯁꯨꯛꯄꯗ ꯋꯥꯈꯜ ꯂꯩꯅꯥ ꯁꯣꯏꯅ ꯅꯥꯔꯅꯤꯕ, ꯑꯩꯅ ꯃꯥ ꯁꯦꯟꯅꯕꯗ ꯌꯥꯝ ꯋꯥꯔꯦ, ꯅꯨꯄꯤ ꯑꯃꯨꯛ ꯁꯦꯟꯅꯕ ꯃꯥ ꯑꯃꯨꯛ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯩ ꯇꯁꯦꯡꯅ." ꯇꯌꯥꯜꯒꯤ ꯋꯥꯐꯝꯗꯨꯗ ꯅꯣꯛꯂꯤ ꯃꯈꯣꯏ ꯄꯨꯟꯅ, ꯑꯅꯤꯁꯤꯒꯤ ꯈꯟꯕꯗ ꯃꯊꯥ ꯑꯃ ꯑꯣꯏꯔꯝꯕꯗꯣ ꯈꯪꯕ ꯍꯦꯛ ꯐꯩ꯫ ꯇꯌꯥꯜ ꯋꯥꯈꯜ ꯏꯌꯥꯡ ꯍꯦꯛ ꯌꯥꯡꯖꯩ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯊꯕꯛ ꯑꯃ ꯃꯃꯥ ꯁꯤꯖꯟꯅ ꯉꯁꯤ ꯌꯥꯝ ꯊꯥꯖꯗꯅ ꯄꯥꯡꯊꯣꯛꯂꯦ꯫ ꯄꯥꯎꯁꯦ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯑꯁꯨꯛ ꯍꯔꯥꯎꯁꯤꯅꯗꯤ, ꯄꯥꯎꯁꯦ ꯇꯝꯂꯕꯗ ꯃꯥꯒꯤ ꯃꯔꯨꯝꯅ ꯑꯣꯏꯒꯗꯕ ꯃꯇꯧꯗꯣ ꯍꯔꯥꯎꯒꯗꯕ ꯃꯑꯣꯡ ꯎꯅꯤꯡꯂꯛꯏ꯫ ꯎꯔꯕꯁꯨ ꯃꯤꯠꯇ ꯃꯍꯥꯛꯅ ꯁꯥꯒꯠꯄ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯐꯟ ꯐꯟ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯨꯁꯨꯝꯅ ꯍꯥꯏꯗꯣꯛꯈꯤꯅꯨ ꯃꯆꯥꯗ ꯑꯉꯛꯄ ꯄꯤꯁꯤ ꯍꯥꯏꯅꯕꯗ ꯌꯥꯅꯔꯦ꯫ ꯇꯌꯥꯜꯒꯤ ꯃꯕꯨꯛꯇ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯐꯨꯝꯗꯨꯅ ꯊꯝꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? "ꯏꯃꯥꯁꯦ ꯄꯥꯎꯁꯦ ꯇꯝꯊꯣꯛꯂꯒꯦꯕ, ꯄꯨꯛꯁꯦ lumꯃꯦꯕ, ꯇꯝꯊꯣꯛꯅꯤꯡꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ." ꯍꯥꯏꯗꯨꯅ ꯇꯌꯥꯜ ꯅꯣꯛꯆꯕꯅꯤ, ꯃꯥꯒꯤ ꯃꯇꯧꯗ ꯀꯨꯁꯨꯝꯁꯨ ꯅꯣꯛꯈꯤ꯫ ꯑꯏꯪꯕꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯥ ꯄꯤꯊꯣꯔꯛꯄꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯃꯃꯧ ꯍꯥꯏꯔꯨꯁꯦ ꯍꯥꯏꯅ ꯅꯛꯅꯕ ꯃꯔꯤ ꯃꯇꯥ ꯑꯃꯠꯇ ꯇꯥꯟꯅꯔꯝꯕ ꯍꯧꯔꯝꯕ ꯇꯧꯗꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯇꯥꯅꯐꯝ ꯑꯣꯏꯖꯕ ꯃꯆꯥ ꯇꯌꯥꯜ ꯑꯃꯗꯤ ꯃꯆꯥ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯁꯨ ꯇꯥꯟꯅꯔꯝꯗꯦ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯀꯨꯁꯨꯝꯒꯤ ꯏꯃꯨꯡꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯈꯔꯁꯨ ꯑꯉꯛꯄꯗꯅ ꯊꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯔꯥꯎꯕꯒꯤ ꯑꯆꯧꯕ ꯕꯣꯝ ꯑꯃ ꯇꯥꯔꯛꯇꯨꯅ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯅꯨꯡꯉꯥꯏꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯀꯨꯁꯨꯝꯒꯤ ꯃꯇꯧꯗ ꯊꯣꯛꯂꯤꯕ ꯀꯧꯔꯧ ꯃꯍꯥꯛꯁꯨ ꯅꯣꯛꯂꯕ꯭ꯔꯥ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯩꯁꯥ ꯍꯟꯊꯕ ꯇꯧꯗꯦ꯫ ꯉꯁꯤꯗꯤ ꯏꯆꯟ ꯑꯃꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯂꯥꯟ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯔꯤꯕ ꯀꯣꯔꯧ ꯅꯣꯡꯃꯗꯣꯜꯁꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯗ ꯌꯥꯎꯔꯦ꯫ ꯃꯃꯧ ꯍꯥꯏꯕ ꯆꯠꯂꯨꯕꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯨꯔꯕꯁꯨ ꯊꯕꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯨꯔꯒ ꯃꯍꯩ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯂꯦ꯫ ꯇꯌꯥꯜꯅ ꯏꯀꯣꯟ ꯍꯤꯀꯣꯜꯂꯤ ꯍꯜꯂꯛꯄ ꯉꯁꯤꯗꯤ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯃꯒ ꯐꯅ ꯀꯨꯏꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯒ ꯂꯩꯊꯣꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯏꯆꯟꯒ ꯂꯨꯍꯣꯡꯂꯕ ꯇꯨꯡ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯤꯟꯅꯕꯗꯣ ꯄꯛꯆꯒꯗ꯭ꯔꯥ ꯈꯟꯕ ꯈꯛꯇꯗꯅꯤ ꯅꯣꯛꯂꯤꯕꯗꯣ꯫ ꯅꯣꯛꯄ ꯌꯥꯕ ꯅꯣꯛꯂꯨꯔꯒ ꯀꯨꯝꯊꯔꯛꯄꯗ ꯏꯅꯥꯎꯕꯅ ꯗꯨꯛ ꯃꯩꯔꯥ ꯀꯠꯂꯝꯕ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯅꯤꯡꯂꯗꯨꯅ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯦ꯫ ꯏꯅꯥꯎꯕꯁꯨ ꯋꯥ ꯉꯥꯡꯕ ꯌꯥꯗꯕꯅ ꯏꯃꯨꯡꯗ ꯇꯌꯥꯜꯕꯨ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯝꯂꯒ ꯆꯪꯈꯤ꯫ ꯇꯌꯥꯜꯁꯨ ꯅꯣꯛꯄ ꯈꯥꯡꯂꯒ ꯏꯃꯨꯡ ꯌꯧꯔꯦ, ꯁꯣꯐꯥꯗ ꯐꯝꯂꯒ ꯌꯥꯃꯥꯡꯗꯨꯅ ꯃꯈꯥ ꯊꯪꯕ ꯆꯤꯝꯕꯥꯜꯗꯨ ꯆꯤꯛꯂꯒ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ꯫ ꯏꯅꯥꯎꯕ ꯃꯊꯧ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯅꯣꯛꯂꯝꯕꯗꯨꯗ ꯂꯥꯎꯔꯞꯅ "ꯀꯩꯅꯣ ꯇꯥꯃꯣ ꯇꯌꯥꯜ, ꯁꯣꯅꯣ ꯊꯨꯡꯉꯕꯣ?" ꯏꯅꯥꯎꯕ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯃꯥꯅ ꯅꯣꯛꯄꯗ ꯏꯃꯨꯡꯗ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ꯫ ꯆꯥꯛꯁꯪꯗꯒꯤ ꯃꯃꯥ ꯁꯤꯖ, ꯁꯅꯥꯊꯣꯏ, ꯆꯟꯊꯣꯏ ꯄꯨꯂꯞ ꯊꯣꯔꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯀꯨꯝꯊꯔꯛꯏ꯫ ꯆꯟꯊꯣꯏꯅ "ꯇꯥꯃꯣ, ꯀꯩꯒꯤꯅꯣ ꯀꯟꯅ ꯀꯟꯅ ꯅꯣꯛꯏꯗꯨꯕꯣ? ꯅꯣꯛꯀꯅꯣ, ꯄꯥꯈꯠꯂꯤ." ꯇꯌꯥꯜ ꯅꯣꯛꯄ ꯊꯤꯡꯅꯕ ꯍꯣꯠꯅꯩ, ꯃꯁꯛꯇꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯨꯔꯤꯕ ꯃꯊꯛꯇꯨꯗ ꯅꯣꯛꯄꯒꯤ ꯁꯪꯕꯝꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤ꯫ ꯃꯨꯁꯨ ꯃꯨꯔꯦ, ꯁꯪꯁꯨ ꯁꯪꯂꯦ, ꯉꯥꯡꯁꯨ ꯉꯥꯡꯂꯦ꯫ ꯃꯥꯒꯤ ꯃꯁꯛꯇꯨꯗ ꯍꯦꯜꯂꯦ ꯅꯣꯛꯅꯤꯡꯕ ꯃꯔꯝ ꯈꯪꯗ ꯃꯈꯣꯏꯁꯨ ꯇꯌꯥꯜꯕꯨ ꯌꯦꯡꯂꯒ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯐꯅ ꯀꯟꯅ ꯅꯣꯛꯄ ꯈꯥꯡꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ, ꯅꯣꯛꯄꯗꯨꯗ ꯌꯥꯎꯁꯤꯜꯂꯤ꯫ ꯀꯨꯁꯨꯝꯗꯤ ꯃꯔꯝ ꯈꯪꯕꯅꯤꯅ ꯃꯆꯥꯁꯤꯡꯕꯨ ꯅꯣꯛꯇꯅꯕ ꯍꯥꯏꯔꯝꯂꯒ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ "ꯏꯆꯥꯁꯥ, ꯂꯥꯡꯃꯜꯂꯤ, ꯌꯨꯝꯊꯪꯅꯕꯅ ꯇꯥꯈ꯭ꯔꯒꯅꯦ ꯅꯨꯃꯤꯗꯥꯡꯅꯤ ꯀꯩꯅꯣꯝꯃ ꯈꯟꯅꯈꯤꯅꯤ." ꯏꯅꯥꯎꯕꯅ "ꯅꯣꯏ ꯑꯅꯤ ꯁꯥꯔꯩ ꯍꯧꯃꯤꯟꯅꯍꯧꯔꯣ, ꯃꯔꯝꯁꯨ ꯈꯪꯗꯦ ꯄꯪꯅꯣꯛꯇ ꯅꯣꯛꯏ꯫ ꯊꯣꯏ, ꯏꯇꯩꯃ ꯂꯥꯎ, ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ, ꯃꯥꯟꯅꯖꯕ ꯃꯣꯏ ꯑꯅꯤ ꯃꯥꯏ ꯂꯩꯖꯍꯧꯅꯤ." ꯑꯍꯨꯝꯗꯨ ꯃꯔꯨꯞ ꯑꯅꯤꯗꯨ ꯍꯨꯟꯗꯣꯛꯂꯝꯃꯒ ꯆꯪꯈ꯭ꯔꯦ꯫ ꯅꯣꯛꯄꯒꯤ ꯃꯔꯝ ꯈꯪꯗꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯅꯔꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯀꯥꯗ ꯐꯃꯨꯡꯗ ꯐꯝꯂꯒ ꯃꯊꯨꯞ ꯀꯥꯏꯍꯟꯅ ꯊꯝꯂꯤꯕ ꯐꯨꯔꯤꯠꯇꯣ ꯌꯦꯡꯂꯒ ꯃꯈꯨꯠꯅ ꯅꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯌꯥꯜ ꯆꯪꯉꯛꯂꯒ ꯃꯔꯨꯞꯀꯤ ꯅꯥꯛꯇ ꯐꯝꯂꯔꯤ, ꯑꯗꯨꯒ ꯆꯣꯔꯣ ꯂꯣꯜꯂꯛꯏ꯫ "ꯅꯨꯄꯤ ꯊꯤꯕ ꯄꯛꯆꯒꯗ꯭ꯔꯣ ꯅꯪꯕꯣ?" "ꯀꯩꯅꯣ ꯇꯌꯥꯜ, ꯉꯥꯎꯈꯠꯂꯛꯑꯅꯨ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯩꯕꯨꯗꯤ ꯉꯥꯎꯔꯦ, ꯀꯝꯗꯧꯁꯦꯕ?"
ꯃꯀꯣꯛꯇꯨ ꯐꯠ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯃꯥꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯃꯥꯒꯤ ꯃꯔꯨꯞꯇ ꯍꯥꯏꯔꯛꯏ, ꯏꯆꯟꯗꯨ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕ꯭ꯔꯥ? ꯄꯥꯎ ꯑꯃ ꯇꯥꯔꯛꯏ, ꯆꯨꯝꯗꯣꯏꯔꯥ? ꯌꯥꯝ ꯐꯤꯡꯅ ꯅꯣꯡꯗꯥꯏꯅ, ꯀꯔꯤ, ꯀꯅꯥꯒ, ꯀꯔꯝ ꯀꯥꯟꯗ? ꯈꯪꯗꯦ, ꯈꯥꯕꯒ ꯑꯣꯏꯔꯝꯂꯗꯤ ꯀꯃꯥꯏ ꯇꯧꯕ? ꯆꯨꯛ ꯁꯥꯗꯧꯔꯤꯕꯣ? ꯃꯔꯨꯞꯁꯤꯕꯨ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯂꯪꯊꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯄ꯭ꯔꯣ ꯍꯦꯛ ꯁꯥꯎꯏ꯫ ꯈꯨꯗꯛꯇ ꯏꯆꯦꯜꯗ ꯀꯣꯜ ꯇꯧꯏ, ꯏꯆꯟꯁꯨ ꯑꯗꯨꯝ ꯄꯥꯏꯔꯛꯏ꯫ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯄꯥꯏꯔꯛꯇꯦ, ꯑꯁꯥꯎꯕ ꯃꯇꯧꯗꯅꯤ ꯅꯨꯄꯤ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕꯗꯣ꯫ ꯀꯩꯅꯣ? ꯑꯦꯗꯤ ꯀꯩꯅꯣ? ꯌꯥꯝ ꯁꯥꯎꯏꯅ, ꯀꯩꯒꯤꯅꯣ? ꯁꯥꯎꯏ, ꯌꯥꯝ ꯁꯥꯎꯏ꯫ ꯑꯁ, ꯀꯩꯅꯣ ꯍꯪꯒꯦ? ꯌꯥꯔꯣꯏ, ꯍꯪꯉꯛꯀꯅꯣ꯫ ꯀꯣꯜꯗꯨ ꯄꯠꯀꯈ꯭ꯔꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯨꯕ ꯉꯝꯗ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯐꯣꯟꯗꯨ ꯂꯪꯊꯣꯛꯂꯝꯂꯒ ꯐꯃꯨꯡꯗꯩ ꯆꯣꯡꯊꯔ ꯆꯦꯜꯂꯛꯏ꯫ ꯇꯌꯥꯜꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯊꯣꯡꯗꯨ ꯏꯜꯂꯤ, ꯄꯣꯅꯥ ꯊꯥꯔꯝꯂꯤ꯫ ꯇꯨꯝꯕ ꯅꯠꯇꯦ ꯇꯌꯥꯜ, ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯂꯛꯅꯔꯤꯕꯅꯤ, ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕꯅꯤ꯫ ꯊꯣꯡꯗꯨ ꯊꯤꯜꯂꯒ ꯂꯥꯎ ꯈꯣꯡꯂꯛꯏ, ꯍꯩ ꯇꯌꯥꯜ, ꯊꯣꯡ ꯍꯥꯡꯉꯣ꯫ ꯀꯥ ꯃꯅꯨꯡꯗꯩ ꯇꯌꯥꯜꯅ ꯂꯥꯎꯔꯛꯏ, ꯉꯝꯃꯣꯏ, ꯇꯨꯝꯃꯤ ꯑꯩꯈꯣꯏ ꯍꯧꯒꯠꯄ ꯇꯜꯂꯤ꯫ ꯇꯨꯝꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯌꯥꯜꯅ ꯊꯣꯡꯗ ꯅꯪꯒꯜꯗ ꯉꯥꯊꯔꯒ ꯂꯩꯔꯤ꯫ ꯆꯟꯊꯣꯏꯅ ꯇꯌꯥꯜꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯒ ꯂꯦꯞꯂꯤ ꯉꯛꯉꯛꯅ꯫ ꯇꯥꯃꯣ, ꯇꯨꯝꯁꯨ ꯇꯨꯝꯗꯅ꯫ ꯇꯨꯝꯃꯗꯧꯅꯤ꯫ ꯅꯣꯡꯗꯥꯏꯅ, ꯃꯨꯊꯤ, ꯊꯣꯡ ꯊꯨꯅ ꯍꯥꯡꯉꯣꯕꯦ, ꯀꯧꯈꯥꯏꯔꯛꯎꯔꯣ? ꯀꯧꯈꯥꯏꯔꯛꯑꯣ, ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎ ꯔꯣꯃꯥꯟꯁ ꯇꯧꯕ ꯌꯦꯡꯒꯦꯗꯤ ꯐꯪꯖꯗꯕꯅꯤꯅ꯫ ꯃꯤꯅꯥꯏ ꯅꯪ, ꯍꯌꯦꯡ ꯊꯣꯛꯂꯣ, ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯅꯪ꯫ ꯍꯥꯏꯔꯝꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ꯫ ꯃꯥ ꯆꯠꯈ꯭ꯔꯕꯗ ꯇꯌꯥꯜ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯉꯛ ꯊꯤꯟꯗꯣꯔꯛꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯁꯥꯎꯔ ꯆꯠꯈꯤꯕꯗꯣ ꯎꯕꯗ ꯊꯤꯛ ꯅꯣꯛꯍꯧꯏ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯨꯝꯊꯕ ꯌꯥꯗ ꯑꯍꯤꯡ ꯂꯦꯟꯈꯤ, ꯍꯩꯅꯕꯤꯁꯨ ꯑꯣꯏꯔꯦ ꯑꯍꯤꯡ ꯇꯨꯝꯗꯕ꯫ ꯅꯣꯡꯉꯥꯟꯕꯒ ꯇꯌꯥꯜꯕꯨ ꯐꯨꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯁꯤꯡꯂꯒ ꯂꯩꯔꯕꯅꯤ꯫ ꯌꯥꯍꯧꯔꯛꯄꯗ ꯊꯕꯛꯅ ꯀꯧꯔꯛꯄꯗꯩ ꯇꯌꯥꯜꯕꯨ ꯎꯅꯔꯝꯗ ꯆꯈꯥꯎ ꯍꯥꯡꯅ ꯆꯦꯟꯈ꯭ꯔꯦ꯫ ꯄꯨꯡ 9:10 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯦꯝꯕꯗꯣ ꯐꯩꯖꯣꯝꯕ ꯀꯩꯋꯣ ꯀꯝꯄꯅꯤꯗ ꯂꯥꯛꯏ꯫ ꯂꯦꯝꯖꯕꯅꯤ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯦꯝꯕꯁꯨ ꯀꯨꯁꯨꯝꯒ ꯃꯃꯥ ꯑꯃꯠꯇꯒꯤ ꯄꯨꯛꯇꯒꯤ ꯇꯥꯃꯤꯟꯅꯕ ꯃꯕꯨꯡꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦ, ꯃꯥꯟꯅꯖꯕꯅꯤ ꯌꯥꯝꯅ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯁꯨ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯀꯥꯏꯗ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯅ ꯂꯩꯖꯩ꯫ ꯃꯆꯜꯒꯤ ꯃꯄꯥꯜꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯥꯛꯇ ꯍꯤꯡꯕ ꯐꯪꯖꯕꯅꯤ ꯂꯦꯝꯕꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯨꯅ꯫ ꯑꯗꯨꯅ ꯃꯆꯜꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯁꯨ ꯃꯆꯜꯒꯤꯗꯃꯛ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯝꯕ ꯇꯧꯔꯤ꯫ ꯈꯥꯕꯒ ꯂꯦꯝꯕꯒ ꯃꯄꯥ ꯃꯆꯥꯅꯤ ꯍꯥꯏꯕꯗꯤ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯠꯇ ꯌꯥꯎꯗꯦ, ꯏꯁꯤꯡꯒ ꯊꯥꯎꯒꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯊꯕꯛꯇ ꯃꯔꯩ ꯊꯥꯡꯕ ꯂꯩꯔꯦ ꯄꯥꯎ ꯐꯪꯕꯗꯒꯤ ꯌꯧꯔꯛꯄꯅꯤ꯫ ꯂꯦꯝꯕꯒꯤ ꯃꯥꯏꯊꯣꯡꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯒꯤ ꯃꯃꯤ ꯇꯥꯏ꯫ ꯀꯝꯄꯅꯤꯒꯤ ꯑꯣꯐꯤꯁꯇꯅꯤ ꯃꯍꯥꯛꯀꯤ ꯃꯥꯝꯍꯟꯅ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯂꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯂꯩꯇꯦ, ꯄꯨꯂꯞ ꯁꯣꯐꯥꯗ ꯐꯝꯃꯤꯟꯅꯩ꯫ ꯂꯦꯝꯕꯅ, ꯀꯃꯥꯏ ꯇꯧꯔꯦ, ꯌꯥꯅꯔꯕ꯭ꯔꯥ? ꯌꯥꯅꯔꯦ ꯃꯥꯃꯟ, ꯃꯤꯅ ꯇꯝꯁꯤꯟꯕ ꯋꯥ ꯂꯧꯔꯝꯕꯩꯅꯤ꯫ ꯄꯛꯁꯨ ꯄꯛꯆꯔꯦ, ꯊꯕꯛꯀꯤꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯔꯦ ꯍꯥꯏꯕꯗ ꯑꯗꯨꯅꯁꯨ ꯑꯣꯏꯗꯣꯏꯕ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯤꯍꯨꯜ ꯃꯇꯥꯁꯤꯗ ꯑꯎꯕ ꯐꯨꯗꯣꯏꯅꯤ꯫ ꯅꯁꯦ ꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯈꯖꯤꯛꯇꯗ ꯆꯣꯞꯄꯦ, ꯂꯥꯟ ꯇꯧꯔꯨꯗꯧꯕꯅꯤ, ꯃꯣꯏ ꯃꯃꯥ ꯃꯆꯥ ꯂꯥꯏ ꯑꯃ ꯌꯥꯎꯏ꯫ ꯈꯥꯕ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯈꯔ ꯁꯥꯎꯔꯞꯅ ꯂꯦꯝꯕꯗꯣ ꯇꯝꯊꯣꯔꯛꯏ꯫ ꯍꯣ, ꯅꯨꯄꯤ ꯊꯤꯔꯒꯦ ꯍꯥꯏꯕ ꯆꯠꯂꯨꯅ ꯇꯛꯑꯦ꯫ ꯑꯩꯅ ꯌꯥꯗꯕ, ꯌꯥꯗ꯭ꯔꯗꯤ ꯁꯤꯔꯅꯦꯅ ꯇꯧꯕ꯫ ꯅꯅꯦꯅꯁꯨ ꯍꯥꯏꯔꯨꯔꯣꯅ ꯆꯠꯂꯦ꯫ ꯑꯗꯨꯒꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯥꯏꯖꯕ ꯆꯪꯂꯝꯃꯦ꯫ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯔꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯁꯥ ꯈꯪꯂꯝꯗꯦ ꯇꯧꯍꯧꯔꯤꯕꯗꯣ꯫ ꯃꯤꯒꯤ ꯏꯃꯨꯡꯗꯨ ꯑꯩꯅ ꯏꯔꯥꯡ ꯑꯃ ꯁꯥꯒꯠꯄ ꯆꯠꯄꯁꯨ ꯇꯥꯔ ꯍꯜꯂꯛꯑꯦ꯫ ꯅꯁꯦ ꯅꯨꯄꯥꯁꯤ ꯐꯠꯇꯦꯗ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯇꯛꯇꯅꯦ ꯃꯥꯃꯟꯁꯦ ꯊꯨꯅ ꯁꯤꯗꯧꯔꯤꯕꯅꯤ꯫ ꯋꯥꯐꯝꯁꯤꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯍꯦꯟꯅ ꯆꯃꯝꯅꯍꯜꯂꯤ꯫ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥ? ꯍꯦꯔꯥ, ꯅꯪꯅ ꯁꯣꯛꯄꯗꯒꯤ ꯄꯨꯔꯛꯈꯤꯕꯤ ꯔꯤꯄꯣꯔꯇꯔ ꯅꯨꯄꯤ ꯃꯆꯥꯗꯨꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯖꯩ ꯍꯥꯏꯕ꯭ꯔꯥ, ꯈꯪꯅꯩ ꯍꯥꯏꯕ꯭ꯔꯥ? ꯃꯥꯃꯟ ꯒ꯭ꯌꯥꯟ ꯑꯃ ꯏꯉꯥꯎ ꯉꯥꯎꯏ꯫ ꯑꯩ ꯌꯨꯝꯗꯣ ꯑꯃꯨꯛꯇ ꯌꯧꯔꯛꯈꯤꯒꯦ, ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯄ꯭ꯔꯥ ꯈꯪꯗ꯭ꯔꯤ꯫ ꯃꯊꯥ ꯁꯥꯅ ꯍꯧꯒꯠꯂ ꯆꯠꯄ ꯍꯧꯈꯤ, ꯑꯗꯨꯕꯨ ꯊꯣꯡꯖꯤꯜ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩ ꯂꯥꯎꯁꯨ ꯂꯥꯎꯔꯝꯃꯤ꯫ ꯍꯩ, ꯋꯥꯔꯨ ꯅꯨꯡꯗꯨ ꯂꯩꯔꯛꯑꯁꯨꯅꯦ ꯃꯥꯃꯟꯗ ꯄꯥꯎ ꯄꯤꯔꯛꯎ꯫ ꯏꯌꯥ ꯁꯣꯛꯄ ꯌꯥꯗꯦ, ꯃꯥꯃꯟꯒꯤ ꯏꯇꯤꯛ ꯈꯪꯍꯟꯗꯣꯔꯤꯕꯅꯤ꯫ ꯑꯩ ꯂꯩꯅ ꯂꯩꯅ ꯃꯣꯏꯅ ꯏꯌꯥꯕꯨ ꯂꯥꯛꯆꯕ ꯃꯗꯨꯒꯤ ꯂꯃꯟ ꯄꯦꯟꯗ꯭ꯔꯤꯕꯅꯤ ꯑꯩ꯫ ꯂꯦꯝꯕꯅ ꯍꯥꯏꯔꯝꯂꯤꯗꯨꯗ ꯍꯣꯏꯁꯨ ꯍꯥꯏꯗꯦ, ꯃꯥꯏꯁꯨ ꯍꯥꯏꯔꯨꯗꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯇꯌꯥꯜꯕꯨ ꯀꯣꯜ ꯇꯧꯏ꯫ ꯇꯌꯥꯜꯅ, ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯏꯆꯟꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯗꯨ ꯆꯨꯝꯗꯣꯏꯔꯥ? ꯆꯨꯝꯃꯦ꯫ ꯀꯣꯜ ꯄꯛ ꯀꯛꯊꯠꯂꯤ, ꯑꯗꯨꯒ ꯏꯅꯥꯎꯕꯗ ꯑꯃꯨꯛ ꯇꯧꯏ꯫ ꯇꯌꯥꯜꯒꯤ ꯏꯅꯥꯎꯕꯒꯗꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ꯫ ꯌꯥꯝꯕꯣ, ꯅꯨꯡꯁꯤꯒꯤ ꯅꯝꯕꯔ ꯊꯥꯔꯛꯑꯣ꯫ ꯀꯩ? ꯉꯥꯏꯔꯕꯅꯤ꯫ ꯄꯠ ꯀꯛꯊꯠꯂꯤ, ꯑꯗꯨꯒ ꯋꯥꯆꯦꯞ ꯆꯪꯂꯒ ꯉꯥꯏꯔꯒ ꯂꯩ꯫ ꯏꯅꯥꯎꯕꯁꯨ ꯐꯠ ꯅꯨꯡꯁꯤꯒꯤ ꯅꯝꯕꯔ ꯊꯥꯔꯛꯏ꯫ ꯍꯦꯛ ꯊꯥꯔꯛꯄꯒ ꯁꯦꯞ ꯇꯧꯁꯤꯜꯂꯒ ꯀꯣꯜ ꯇꯧꯏ꯫ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯔꯛꯇꯦ, ꯅꯝꯕꯔ ꯈꯪꯗꯕꯅꯔꯥ? ꯑꯅꯤꯔꯛ ꯁꯨꯕꯗ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ, ꯀꯅꯥ? ꯅꯨꯡꯁꯤꯌꯦ, ꯑꯩꯅꯦ꯫ ꯈꯣꯟꯖꯦꯜꯗꯨꯗ ꯈꯪꯂꯗꯨꯅ ꯅꯨꯡꯁꯤ ꯍꯪꯂꯛꯏ꯫
ꯑꯣ ꯌꯥꯝꯕꯣ ꯀꯩ ꯂꯩꯔꯒꯦ ꯋꯥꯀꯣꯏꯁꯨꯗꯤ ꯍꯥꯏꯒꯗꯕ ꯍꯪꯒꯗꯕ ꯈꯛꯅꯤ ꯃꯥꯅ ꯍꯪꯂꯤꯕ ꯅꯪ ꯊꯕꯛ ꯆꯠꯄ꯭ꯔꯣ ꯀꯥꯏꯗ ꯂꯩꯒꯦ ꯅꯨꯡꯁꯤ ꯏꯁꯦꯡ ꯁꯦꯡꯅ ꯑꯗꯨꯝ ꯈꯨꯝꯃꯛꯏ ꯆꯠꯇꯤꯌꯦ ꯀꯝꯄꯅꯤꯗ ꯂꯩꯌꯦ ꯏꯆꯟꯁꯨ ꯃꯤꯠꯈꯨꯠꯁꯨ ꯌꯧꯔꯛꯑꯅꯤ ꯑꯣꯀꯦ ꯀꯣꯜ ꯄꯠ ꯀꯛꯊꯠꯂꯒ ꯇꯦꯕꯜꯗ ꯒꯥꯔꯤ ꯁꯣ ꯂꯧꯔꯒ ꯐꯤꯡꯅ ꯊꯣꯔꯛꯏ ꯀꯦꯖꯨꯋꯦꯜ ꯗ꯭ꯔꯦꯁꯇꯅꯤ ꯃꯥꯅ ꯂꯥꯛꯂꯤꯕ ꯑꯔꯨꯕ ꯊꯕꯛꯀꯤ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯦ ꯇꯌꯥꯜ ꯃꯥꯅ ꯂꯛꯅꯔꯨꯕꯗꯨꯅ ꯑꯁꯣꯏꯕ ꯑꯣꯏꯍꯜꯂꯦ ꯑꯉꯥꯎ ꯅꯨꯡꯁꯤꯠ ꯀꯥꯡꯉꯛꯂꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯈꯥꯕꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯦꯝꯕꯅ ꯃꯌꯨꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯄꯥꯎꯗꯨ ꯐꯪꯂꯕꯗ ꯏꯆꯟꯗ ꯀꯣꯜ ꯇꯧꯔꯛꯂꯒ ꯎꯔꯥꯎ ꯊꯧꯔꯥꯎꯕ ꯍꯧꯔꯛꯂꯕꯅꯤ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯄꯒ ꯄꯥꯡꯈꯛ ꯑꯣꯏꯒꯗꯧꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯄꯟꯊꯔꯝꯗ ꯀꯝꯄꯅꯤꯗ ꯂꯥꯛꯄꯅꯤ ꯃꯤꯠꯈꯨꯒ ꯄꯨꯟꯅꯁꯨ ꯂꯥꯛꯃꯤꯟꯅꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯀꯣꯜ ꯀꯛꯈꯤꯕꯒꯤ ꯅꯥꯀꯣꯡꯗꯩ ꯐꯣꯟ ꯊꯥꯡꯊꯕꯒ ꯏꯆꯟꯗꯣ ꯇꯧꯐꯝ ꯈꯪꯗ ꯃꯑꯣꯡꯗ ꯆꯪꯂꯛꯏ ꯅꯨꯡꯁꯤꯅ ꯐꯝꯂꯤꯕ ꯁꯣꯐꯥꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯣꯐꯥ ꯑꯃꯗ ꯐꯝꯂꯒ ꯑꯁꯥꯎꯕ ꯃꯇꯧꯗ ꯐꯝꯂꯤ ꯃꯥꯇꯅ ꯁꯥꯎꯕ ꯇꯠꯇꯅ ꯎꯔꯦ ꯍꯟꯗꯛꯁꯦ ꯅꯍꯥꯟ ꯅꯣꯡꯃ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯁꯥꯎꯍꯟꯈꯤꯕ ꯑꯗꯨꯗꯒꯤ ꯏꯁꯥꯎ ꯁꯥꯎꯕ ꯃꯇꯧꯅ ꯅꯤꯡꯉꯣꯜꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯌꯥꯝ ꯄꯟꯅꯩꯗꯨꯕꯣ ꯇꯥꯃꯣꯆꯧꯅꯁꯨ ꯅꯪ ꯊꯦꯝꯃꯒ ꯂꯥꯛꯃꯤꯟꯅꯧ ꯍꯥꯏꯔꯛꯏ ꯅꯪꯅ ꯂꯨꯍꯣꯡꯗꯧꯔꯤꯁꯤꯅ ꯀꯅꯥꯒꯅꯣ ꯇꯥ ꯈꯥꯕꯅ ꯅꯪ ꯍꯥꯠꯀꯅꯤ ꯅꯪ ꯉꯁꯤ ꯆꯦꯅꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯕ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄ ꯃꯤ ꯐꯅ ꯌꯥꯝꯃꯤ ꯃꯔꯤ ꯃꯈꯣꯛ ꯑꯝꯇꯗꯤ ꯁꯝꯅꯗꯦ ꯁꯝꯅꯗ꯭ꯔꯤꯕ ꯃꯔꯤꯁꯦ ꯍꯥꯟꯅ ꯑꯝꯇ ꯁꯝꯅꯍꯜꯂꯣ ꯏꯆꯟꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯃꯤꯠꯈꯨꯠꯁꯨ ꯇꯥꯍꯥ ꯇꯥ ꯆꯪꯂꯛꯂꯒ ꯈꯪꯅꯤꯡꯅ ꯍꯪꯂꯔꯦ ꯀꯩ ꯂꯟꯖꯥꯎꯅꯣ ꯀꯅꯥ ꯁꯤꯔꯒꯦꯕ ꯅꯣꯏꯅꯤꯅ ꯊꯋꯥꯏ ꯂꯥꯛꯄꯤꯗꯧꯅ ꯀꯧꯔꯛꯏꯁꯦ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒꯅꯤ ꯃꯥꯅ ꯍꯪꯂꯤꯕꯗꯣ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯂꯥꯛꯄ ꯈꯥꯕꯒꯤ ꯈꯣꯟꯖꯦꯜꯅ ꯃꯤꯠꯈꯨꯗꯨ ꯃꯥꯏ ꯐꯠ ꯑꯣꯟꯊꯣꯛꯏ ꯈꯥꯕꯅ ꯀꯅꯥꯒꯅꯣ ꯅꯪꯅ ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯑꯀꯟꯕ ꯁꯞꯇ꯭ꯔ ꯑꯃꯅꯤ ꯈꯥꯕꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯕꯨꯛ ꯂꯥꯝꯂꯕ ꯅꯨꯡꯁꯥꯒꯨꯝꯂꯦ ꯃꯇꯧꯗꯣ ꯃꯥꯅ ꯂꯨꯅ ꯆꯥꯅ ꯊꯝꯖꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯍꯨꯔꯥꯟꯗꯨꯅ ꯃꯤꯇꯣꯞ ꯑꯃꯗ ꯄꯤꯊꯣꯛꯂꯝꯂꯦ ꯇꯥꯕꯗ ꯂꯩꯔꯝꯕ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯍꯥꯠꯂꯒꯦ ꯍꯥꯠꯒꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯈꯥꯕ ꯃꯥꯅ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯁꯞꯇ꯭ꯔꯗꯣ ꯀꯟꯃꯟꯈꯤꯕꯅꯔ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯃꯥꯡꯃꯛꯇꯗ ꯈꯥꯕꯅ ꯁꯥꯎꯕ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯁꯥꯎꯒꯟꯗꯕ ꯃꯤꯅ ꯁꯥꯎꯔꯛꯄꯗꯅꯤ ꯑꯗꯨꯅ ꯑꯍꯨꯝꯗꯣ ꯀꯤꯕ ꯄꯣꯛꯏ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯈꯥꯕꯗꯣ ꯏꯆꯟꯒꯤ ꯃꯥꯡꯗ ꯁꯞꯇ꯭ꯔ ꯑꯃꯗ ꯃꯤꯠ ꯃꯥꯏ ꯉꯛꯁꯪ ꯉꯥꯡꯅ ꯂꯦꯞꯄꯤ ꯈꯥꯕꯒꯤ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯃꯇꯧꯒ ꯃꯥꯌꯣꯛꯅꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯆꯟꯗꯣ ꯅꯨꯡꯁꯤꯗ ꯑꯃꯨꯛ ꯃꯤꯠꯈꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯏꯆꯟ ꯑꯗꯨꯝꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗ ꯂꯦꯞꯄ ꯎꯔꯒ ꯈꯥꯕꯒꯤ ꯍꯦꯟꯅ ꯁꯧꯒꯠꯅꯕ ꯃꯆꯥꯛ ꯑꯣꯏꯍꯟꯈ꯭ꯔꯦ ꯅꯝꯊꯥꯛ ꯃꯤꯅꯝꯕ ꯅꯨꯡꯁꯤꯕꯗꯨꯕꯨ ꯑꯗꯨꯛ ꯆꯥꯎꯅ ꯂꯧꯅꯝ ꯇꯧꯕ ꯅꯨꯄꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯐꯝꯗꯤꯡ ꯆꯥꯕꯤꯒꯨꯝ ꯎꯍꯟꯅꯕ ꯁꯤꯜꯂꯤꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯈꯤꯕꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯂꯤꯕ ꯑꯩꯕꯨ ꯏꯟꯊꯣꯛꯂꯒ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯆꯠꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯂꯝꯂꯥꯟꯕ ꯃꯍꯥꯛꯇꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒ ꯀꯔꯤꯗ ꯑꯊꯣꯏꯍꯟ ꯂꯩꯕꯒꯤꯅꯣ ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯒꯗꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯇꯁꯦꯡꯅ ꯏꯆꯟ ꯃꯆꯤꯟ ꯀꯥꯡꯊꯣꯛꯀꯗꯕ ꯀꯤꯔꯦ ꯃꯁꯥꯅ ꯃꯔꯥꯟ ꯂꯩꯔꯕ ꯑꯃꯒꯨꯝ ꯇꯊꯛ ꯀꯤꯅ ꯈꯥꯕꯕꯨ ꯌꯦꯡꯂꯤ ꯃꯥꯅ ꯉꯥꯡꯕꯗ ꯏꯆꯟꯅ ꯑꯗꯨꯝꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯈꯥꯕ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯈꯨꯝꯃꯨ ꯗꯤꯌꯔ ꯁꯥꯎꯔꯕꯁꯨ ꯁꯥꯎꯅ ꯃꯆꯤꯟꯅ ꯗꯤꯌꯔ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯅꯞꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯋꯥꯍꯩꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯗꯤꯌꯔꯅꯤ ꯑꯩ ꯈꯛꯇꯒꯤ ꯃꯥꯏ ꯗꯤꯌꯔ ꯃꯥꯏ ꯂꯚ ꯋꯥꯍꯩꯁꯤꯗꯕꯨꯅꯤ ꯈꯥꯕꯅ ꯁꯣꯟꯗꯨꯅ ꯂꯥꯛꯆꯕ ꯁꯥꯎꯔꯕ ꯃꯤꯀꯨꯞꯁꯤꯗꯁꯨ ꯁꯣꯜꯂꯤ ꯈꯥꯕꯅ ꯂꯥꯎꯈꯠꯂꯛꯄꯗ ꯏꯆꯟꯗ ꯅꯠꯇꯅ ꯅꯨꯡꯁꯤꯒꯤ ꯃꯤꯠꯈꯨꯒꯁꯨ ꯈꯪꯈꯤ ꯈꯥꯕꯒꯤ ꯃꯆꯤꯟꯗꯒꯤ ꯗꯤꯌꯔ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯊꯣꯔꯛꯄ ꯈꯨꯗꯤꯡ ꯅꯣꯛꯃꯤ ꯃꯀꯥ ꯂꯥꯝꯗꯨꯅꯇ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯤ ꯄꯨꯝꯅꯃꯛ ꯇꯥꯌꯣꯟꯅꯔꯦ ꯋꯥꯍꯩꯁꯤꯒ ꯇꯠꯇꯅ ꯂꯣꯏꯅꯈꯤꯕ ꯃꯀꯥ ꯂꯥꯝꯕ ꯈꯥꯕꯒꯤ ꯃꯇꯧꯗꯨ ꯌꯥꯎꯈꯤꯗ꯭ꯔꯦ ꯏꯆꯟꯕꯨ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯕꯒꯤ ꯃꯇꯧꯗ ꯀꯟꯊꯤ ꯊꯣꯛꯅ ꯁꯥꯎꯔꯕ ꯁꯛꯐꯝꯅꯤ ꯂꯣꯏꯅꯔꯤꯕ ꯏꯆꯟꯅ ꯌꯥꯝꯅ ꯀꯤꯅ ꯑꯩ ꯅꯪꯉꯣꯟꯗ ꯃꯤꯅꯝꯈꯤꯕ ꯂꯩꯇꯦ ꯗꯤꯌꯔ ꯑꯩꯁꯨ ꯈꯪꯍꯧꯗꯕꯅꯤ ꯉꯁꯤꯗ ꯈꯪꯕꯅꯤ ꯏꯆꯤꯟ ꯊꯤꯅꯣ ꯑꯩ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯥꯇꯨꯅ ꯊꯝꯂꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯍꯥꯏꯒꯅꯨ ꯍꯥꯏꯔꯦ ꯑꯩꯗꯤ ꯍꯥꯏꯔꯦ ꯍꯥꯏꯒꯗꯧꯔꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤꯗꯃꯛ ꯀꯔꯤꯒꯤ ꯂꯦꯞꯄꯛꯇ꯭ꯔꯤꯕ ꯄꯥꯕꯨꯡꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗ ꯂꯩꯅꯤ ꯑꯩꯅ ꯈꯪꯅꯗꯕ ꯃꯤꯁꯛꯇ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ ꯀꯩꯒꯤ ꯍꯥꯏꯗꯦ ꯃꯗꯨꯕꯨ ꯀꯔꯝꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯅꯒꯗꯧꯕ ꯋꯥꯐꯝꯗꯨꯗ ꯀꯔꯝꯍꯥꯏꯅ ꯑꯩꯅ ꯏꯔꯥꯡ ꯁꯥꯒꯠꯇꯣꯏꯅꯣ ꯑꯁꯥꯎꯕ ꯃꯔꯛꯇ ꯅꯣꯛꯐꯦꯠ ꯇꯧꯔꯦ ꯈꯥꯕꯗꯣ ꯑꯣꯍꯣ ꯃꯗꯨꯔꯥ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯗꯨꯔꯥ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯍꯩ ꯃꯁꯤꯔꯣ ꯑꯩꯈꯣꯏꯅꯤꯅ ꯁꯥꯒꯠꯃꯤꯟꯅꯈꯤꯕ ꯅꯨꯡꯁꯤꯕꯗꯨꯒꯤ ꯄꯂꯩꯐꯝ ꯈꯥꯕꯅ ꯁꯥꯎꯒꯠꯄ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗ ꯏꯆꯟꯗꯣ ꯀꯣꯛꯁꯥꯎꯕꯤ ꯀꯥꯔꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯃꯠꯇ ꯊꯣꯛꯇ ꯍꯥꯏꯖꯔꯛꯏ ꯇꯞꯊꯕ ꯈꯣꯟꯐꯝꯗ ꯗꯤꯌꯔ ꯁꯥꯎꯒꯠꯈꯤꯅꯣ ꯀꯩꯗꯧꯒꯦ ꯅꯪꯅ ꯑꯗꯨꯝꯅ ꯁꯥꯎꯒꯠꯂꯗꯤ ꯑꯩꯕꯨ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗ꯭ꯔꯤꯕ ꯅꯪ ꯈꯛꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯐꯝꯗ ꯐꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯔꯤꯕꯅꯤ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯏꯪ ꯂꯩꯈꯣꯏꯅꯤ ꯑꯃꯨꯛꯇ ꯈꯟꯅꯁꯤ ꯀꯩꯗꯧꯒꯦ
नुपी माना हाइजरिबदो ताबगी मोद हेन फिंगतना खाबना हाइरे खनबगी मतम लेदी अई ngasi मम्मी कुपसिदा नंगबु पुदुना चटकनी कदाइदा अखोइदा नंग अगी पुनसि लेपनगिदम अई नंगबु पुरगी लेपले नंगसु अगी तुंग इंदबा यारोय अखोइनी करिगुंबा साफोक मतदा खक काइनबा लापनबा थुंगनदबा यारोय लाइबकना तमलमदबा नुंसी लापनरे मथंग मपोकता अईना मुंगाइरमगे हाइबा वाइदो हाइदुना कपलगा थमोय चावबा सादुना लेहगदबा नुपादो अईदि नती मागी खोंफम चेना निंखिबा हाइदोखिबा वादा हलोइदबा मतौदा मिटखुगा नुंसिगदो मिपाइनी यिंगने मखोइनी मिपाइरिबसे हौजिक इचन्ना खाबगी तुंग इनख्रबदी नोंदाइरमबगी फिबम करी ओइहौगनी मरमसिगिनी इचन्सु खाबदा यिंगबतमक यिंगली यानिंगी यानिंगदे वाहि अमत्ता फोंदोरक्ते खाबा मखुत अनि थांगतलगा खुतपाक तिंथोरकले इचन्गी मांगदा अदुगा लुमलबा खनफमदा चचदियर तिंथोरकलीबा खाबगी खुत्ता हाइरेप यिंगलमलगा इचन खाबदा मु यिंगली इचन्ना मागिदमक लेपकनी खन्ना थाजबा अमगा लोइनना लेपली अदुबो इचन्ना खाबगी तिंथोलेबा खुत्तो इकाय खुमनरक्ता खुत्सासिंगदो कनादसु पिथोकलोय लांथोकलोय हाइबगी मतागुम खोंफम चेना लेपगुम तौरी थाजबा अमगा लोइनना लेपलंबा खाबदो इचन्गी खुत्सासिंग तासनखिबा उबदा अंगकपा अमदि असावबना महत सिलगले खाबना सावरिबदो खंगलबसो सावगनी डियर हाइना थेंबा तौरक्ते नंगा एगा काइनबा यारोय नंगी नतुंग इनलगी हाइबगी खाबगी खुत्ता मागी खुत्तिंग थोक्तुना हापलक्त्रे किरसु किना याम थाजदना हाइरे अइबु ngakpiyo ai nangi tung induna chatpa ngamloidore खाबगी थमोइदो पिंग लावी मैना चाक थेखिबा उनसादा इसिंग असाबा हिजिलकपगुमना खांगबा ngamda थमोइदो परंगमंग सावगलकले असौबा इसिंग पांखक ओइरकले खाबदो टिंगथोकलिबा खुत्तो खुदुम तासिल्ले अदुगा मदुना ताकपदि नंग अइबु मिराइरगा अतोपा मनुसिरुरे नंगी थमोइ हेनबा मिसक अमदा पिथोकलुरे नसाना लुहोंगबदु याबनी पुचे लेप्तबी मिनुंगसि खंगदबी नंगी नफमदगी अइना तानिंखिबा उनिखिबा मतौदो सिनती नंगमकना नुसिबदा नमथाक ओइदबा मिनंबा लोंगनबा नुसि खंगदबे अइगी थमोइबु सेगाइरगा चाथोकबे हिंचाबे अइबु हिंगना हातपा ngambी थमोइ पादबी मि हातपि नुपि ओइरमे नंगदे खाबना माबु चै थांगबदा मदु लाली हाइना थौना फना लेपगी पांगल लेत्रबगुम लेपली सिरिबा मराल पुंबा मसाने हाजबगुम तौरी इचंदो थमोइ पांदे हिंचाबी मि हातपि हाइना चैदुना पेंदबना फोंदोरकपदुसु वाहि अमत्ता हाइदा लाइसिनबा ngamle mahakto इचनबु पेंदना चेरंबा खाबदो मागी निंगबा थुंगदना तोकलोय हाइबगी मतौदा ngasi nangna aigi tung inma ngamloi harabadi aina nangbu nangdana puduna chatkani aigi aningba apamada yelakpa mipum khudingma khaban mayoknagani oiningba mi ama oisana lai orabasu aina thingdani matu fana oiduna so ainangi tung inbadi ngamloi nang nupada yam pambe wara nungsibe wara nupado ai kanano khangli magasu luhongoi luhongba haidoklebaso hajaraklebi ima amadi thamo saubu ikhaibagi komda lang tharamlaga nangi tung inbadi ai ngamloi nangamaroi ngamoi ngamdaba yaroi kanna laukhalakpadani ahumdo nakong singza yere nungsida nakong hairap mensili kanthi thokna lawba khakta nate khabagi makut achawbaduna ichangi pambom sulamlaga mangonda chingsili adubu ichanna pangal pumba phudoklaga khabagi makut kathoklamlaga thamoi kanbi nungsi haitabi nupi amagi saktam lawraga punsi lambida thengnakiba ahanba nungsi zakkiba misaksigi thasaba manghallaga thamoi thugai kadoribasida pigi ira ihauraktanaba khangatlaga akanba wai khar chimbaldagi mahu pubalin amogum kamthorakle ngamoye nang nei bu halabasu nangi tungin bade isu ngamoi ai bu namput anakta thamgi khalakba mikupta ai ge roiba mikup ni kawdu ba phe